ꯇꯥꯗ ꯁꯤꯁꯦ ꯀꯩꯀꯩꯅꯣ ꯀꯩꯀꯩꯅꯣ ꯊꯥꯕꯤꯔꯤꯁꯤꯕꯣ ꯁꯤ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯇꯤꯜꯍꯧ ꯑꯗꯨꯗꯒꯤ ꯍꯋꯥꯏ ꯑꯗꯩ ꯍꯪꯒꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯐꯗꯤꯒꯣꯝꯒꯨꯝꯕꯁꯨ ꯑꯁꯣꯝꯗ ꯐꯗꯤꯒꯣꯝ ꯃꯊꯛꯇ ꯈꯥꯃꯦꯟ ꯐꯗꯤ ꯁꯤ ꯍꯋꯥꯏ ꯃꯨꯕꯤꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥꯕꯤꯕ ꯊꯥ 2-3 ꯁꯨꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠ ꯑꯣꯏ ꯁꯤ ꯒꯖꯔꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕꯣ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯆꯅꯝꯅꯦ ꯌꯣꯟꯅꯕ꯭ꯔꯣ ꯌꯨꯝꯒꯤ ꯆꯥꯅꯕ꯭ꯔꯣ ꯊꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯣꯟꯕꯒꯤꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯌꯨꯝꯒꯤ ꯆꯥꯅꯕꯁꯨ ꯌꯥꯎꯋꯦ ꯁꯤꯁꯦ ꯑꯣ ꯏꯁꯤꯡ ꯀꯥꯞꯄꯗ ꯑꯅꯤꯒ ꯊꯣꯛꯍꯜꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯨꯀꯞ ꯑꯣꯏ ꯁꯤꯕꯣ ꯃꯌꯥꯏꯗꯨꯅꯦ ꯀꯩꯅꯣ ꯑꯅꯧꯕꯅꯦ ꯈꯪꯉꯣꯏ ꯅꯣꯏꯅ ꯑꯅꯧꯕꯅꯦ ꯑꯍꯨꯝ ꯊꯣꯛꯍꯟꯕ ꯌꯥꯔꯒꯗꯤ ꯑꯍꯨꯝꯒꯨꯝꯕ ꯊꯣꯛꯍꯜꯂꯒꯗꯤ ꯑꯗꯣ ꯈꯨꯀꯥꯞꯇꯨꯅ ꯀꯔꯤ ꯈꯨꯀꯥꯞ ꯀꯧꯕ ꯁꯤꯁꯤꯅ ꯃꯣꯗꯔꯟꯅꯦ ꯃꯣꯗꯜꯂ ꯑꯃꯗꯨꯅ ꯁꯤꯅ ꯃꯣꯗꯔꯟ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯄꯤꯌꯣ ꯑꯁꯣꯝ ꯀꯪꯒꯤꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯌꯦꯡꯁꯦ ꯑꯁꯤꯅ ꯀꯩꯀꯩ ꯑꯣꯏꯔꯕꯅꯣ ꯊꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯀꯩꯀꯩ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯅ ꯇꯤꯜꯍꯧꯅꯦ ꯁꯤꯅ ꯇꯤꯜꯍꯧ ꯅꯥꯄꯤꯔꯣ ꯊꯥꯏꯁꯦ ꯀꯩꯅꯣ ꯇꯤꯜꯍꯧꯔꯣ ꯅꯥꯄꯤꯔꯣ ꯊꯥꯏꯁꯤꯕꯣ ꯇꯤꯜꯍꯧꯅꯦ ꯇꯤꯜꯍꯧ ꯑꯗꯨ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯁꯤꯅ ꯀꯩꯝꯇ ꯐꯣꯏꯕꯤꯗ꯭ꯔꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯣꯏꯕ ꯃꯇꯝ ꯁꯪꯗꯕꯩꯅꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯅꯝꯕꯔ 1 ꯇꯧꯕ ꯃꯥꯜꯂꯅꯤ ꯇꯧꯔꯤꯗꯣ ꯄꯥꯏꯞꯇꯣ ꯈꯔ ꯎꯍꯜꯂꯗꯤ ꯐꯗꯣꯏꯕ ꯃꯣꯏ ꯅ꯭ꯌꯨꯅꯤ ꯑꯗꯨꯝ ꯈꯟꯖꯔꯅꯤ ꯑꯗꯣ ꯁꯣꯝ ꯄꯨꯈ꯭ꯔꯤꯗ ꯇꯧꯕꯤꯔꯤꯁꯤꯅ ꯀꯩꯅꯣ ꯉꯥꯒꯤ ꯐꯥꯝꯂꯣ ꯀꯩꯅꯣ ꯉꯥ ꯏꯁꯄꯣꯟ ꯉꯥ ꯏꯁꯄꯣꯟ ꯀꯔꯤ ꯀꯔꯤ ꯉꯥꯗꯤ ꯏꯁꯄꯣꯟ ꯇꯧꯕꯤꯕ ꯂꯣꯏ ꯇꯧꯏꯗ ꯏꯆꯦ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯀꯌꯥ ꯌꯣꯜꯂꯤꯕ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯀꯦꯖꯤꯗ 9